Interlocutor A.K. Mishra Churachandpur Chattuna tribal Luchingbasinga Unakhre. India government ki Interlocutor A.K. Mishra Luchingba mi ahumgi team mamana. Ngarang Churachandpur da tribal Luchingbasinga unaduna Manipur da hogsik oiriba phibam asigi matangda kupna khanakre. Tribal Luchingbasinga NIA amasung CBI na akhanaba midyengda investigation chathari haiba wafam thamkhre. Press na phangba pauna hai Interlocutor A.K. Mishra ga loinana Ministry of Home Affairs ki Joint Director IB NE Dr. Mandip Singh Tuli yauna Imphal da ngaha numidang akhanaba flight amada thunglakhe. Ngarang Churachandpur da pangthokiba mifam aduda Joint Director IB Imphal, DC Churachandpur, Assistant Director IB Churachandpur yaukhe. Mifam aduna August 9 da Union Home Minister ga New Delhi da pangthokiba mifam amade ITLF ki maikayadagi laikhidrabasingi aroiba mathau mangam pangthongnabagi mafamgi matangda wafam thamkhe. ITLF ki maikayadagi laikhidrabasingi aroiba mathau mangam pangthokpagi thabak ase JPO Joint Philanthropic Organization da sinakibaga loinana aroiba mathau mangam pangthokadaba mafam adugi matangda matam sangna khanarabasu government ki maikayadagi mafam adu hongdokpada lepkhi haire. ITLF ki maikayadagi haukiba August 9 da Union Home Minister ga unabada More amasung chingi district singda State Commando deploy tawdanaba yanakiba wafam adu haujikna ministry gi maikayadagi hairiba mafam sing asidagi state force mapungphana lauthokpa ngamde adubu central force yaudana mathau tawhaloi haiba wafam thamkhe. Political demand gi matangda A.K. Mishra su suspension of operation group sing gi maikayadagi haujik phauba panduna laidiba makoi gi demand sing pisilakre. Wari sanabagi thabak asi makha tana sathanaba honavada santi hanjilanba mathau tai haiba wafam thamkhe. ITLF ki maikayadagi Manipur da hogsik thogliba thawdok asida NIA amasung CBI na akhanaba midyeng thamduna mipha mipun sathari haiba wafam thamkhe.